Manipur lengak asi Assam Rifles amadi kuki militants singi makada leirabara natraga BJP lengaki makada leiribra ekhoi ngalengak asibu lan leiraga administration leiba lan leitroga na administration leitabra haina singdan Harol Yaifethoni Kanglufki advisor and Bovina hanglakli ngarang singda kadang ban part 1 da pawmi singawna ba amada wafum asi fongdokladuna advisor and Bovina hai lepa leitana chatarakliba irang asibu karamba matamda loigani amadi kendra ge loising loya da leiriba khun singak thoknabagi damak amadi lan asibu loishinabagi damak state amadi central government na kari karamba thabak sing lokhlabage hangki July tara da kuki militant singna singda kadang banda nomai kapsilaktuna landarakpada khun ngapa volunteer ama lekhide madugi matungda kuki militant singna nomai kaplakpa lepkre santi leire haina khallubani adubu August 15 gi numidang pung 10 helakpa duaida kuki militant singna nomai round kaya kapsilakpa se state amadi central government na athupada santi hanjilaklagani haibadu sira haike mahakna hai Assam Rifles ki makhada Imphal West ki SP DIG amadi IZ leirabra kari maram ki Assam Rifles na MR amadi BSF pu nomai kapada athingba piribano IZ DIG na MR amadi BSF pu nomai kapa yaroi haina thinggadaba oiradi state amadi central force sing pulap lokthok pikro haike Manipur lega na irang asi laksinba ngamdrabadi tungi mirogi damak lekai asida leiriba khunja mayam punduna mafam asi ngakcharage haina su Bobina makhataki Inglabani na koi santi pagalabani na koi wakal jam nungai jana lejarubani adubo handa ikan kangau ter ngarang nung tabana marang moroga kudong sa balauraga ki military singna akoi hariba singda kulasida tatna ngarang nungai maru rauni kun try na kapsela ba matungra yum da nungai maru mayam phangmana asina marang morganda kari idamakta akoi skuma nongmai kapan gani habagi pis wari sanaruri bra natragana pistok sina karamba matamda pis porkada na habagi wafam ma khoi hangningai wafam ma leiri akhoi gi jagada na nongmai mon kapsalakpa akhoi gi sid protection toriba MR khangde BSF khangdana nongmai kapa ya reti jambiba skuma mayam se akhoi tasena prajam akhoi yamna nongai jade I am strongly condemn tawe sikumba moina kapa kodan yaraga akhoi kapata yaroi do boi targadi mafam asi leiriba Manipur rifle khangde BSF khangde ma lawthok pigro karigino haiba matamda moina kapatasu yaraga akhoi gi somda leibiriba akhoi khunja ngakpiriba sina protection tawnabagi damata hannabagi damata kape matamda yadaba order pirakte na kape yada targadi loi chapigro asane patu loi puktok pigro BSF lawthok pigro MR lawthok pigro leiriba volunteer map sin akhoi masen thang pai baneng di yor pai baneng kante anyhow me hatona kada khoi hatona angama miduna khulsida moi le jawrsu no sini akhoi na haijaninga simu